Karigumbada nahakna Nupa na Nupigi Mitta munna yenglibagi maram khangkrabara. Masibu chumnagi mikup ama mit chanarubani haigadoribra. Natraga masigi nungi oiba ichel ama laigadoribra. Ngasidi marupsingda lon thoktraba mijengsigi marol adu sugaina pijarage. Mitchana na Yengba haibasi wahina phongdoktuna pau phaunabadagi henba pau phaunaba makhal amani. Scientist-singna study tawduna thijinbada kuina mitchana yengnabana naksinnaba mari thajaba amadi amana amabu attraction pihanba ngami hai. Psychological science ki journal amagi matung innasu karigumbada nahakna second anidagi hena mitchana rurabadi oxytocin hairiba hormone asi thadolakpa yai. Oxytocin hormone haibasini Nupa Nupida attraction phawannaba ithil piriba hormone aduna kanagumba nupa amana nongonda munna yenglaklabadi madu nangbu uba khak nate karigumba kharachu phawduna yenglibani adubu madu chapchana karibu oirigaba. Sigi matangda wari macha amal lijarake marup mayam thoibaga thoibiga matam khara khangnaraba matung ahum laksuba unabada thoibana thoibida munna mitchanana yenglami. Makoi ani pak amada phaminaduna leiringai thoibana mitchanana yengbani. Lengli pali pumba kanasu leitrabagum makoi bani mitchanana yengnabani. Thangnaba mikupta thoibido wahang kayana yomlammi. Mitjengdugi maram khangningba naksinnabagum phawba thoibagi mitjengdo karibu khalliba aibu nungsiribra natraga karamba apambagi ihulbu ihawribra. Sigi khangdabagaisi manung hunna khangdokminarasi marup mayam. 1. He is seeking connection. Mahaki haibadi thoibagi mitjengdo connection ama thiribani. Mitchana na Yengba haibasi maktabu karigumba naknaba mari ama thiribani. Mahakna yengliba mitjengdo nangonda oiribadi Tashengna nangonda interest ama phawna yenglibani. Mijengdugi nungi oiba ichelche nangbu chumna khak ubadagi hena yamna naksananingba phawba amaga loinana yenglibani. Expert singgi matung innasu adumba mijengsu emotional intimacy ni haibadi nanga yam naknana thamoi thamoi paw phawnasi haibagumbani. Masi nangbu yam lumna lawi haibadu taklibani. 2. He is testing you. Nupa Amana nangi mitta yengakpa matamda Maana nangbu test taromba yai. Adudi Maana nangonda interested oibadawna nangna sumabu interested oibrana. Magi eye contact tawbasi nangna phawriba feelings tugi arum ayang onbagi pambay amani. Example oina nangna magi mitka mitchanana yengminarabadi magi pukning thogatkani. Karigumba nangna mitchana dabida mai laithokrabadi Maana madu nangna interested oiba watli haina lawi. Masi tawbasi chimbaldagi wahidi phongdokna dabida amana amagi ingit khangnaba hotnaduna paw phawnaba gumbani. 3. He is expressing vulnerability. Sigi simadi mi anambana khangnade. Nupa amana eye contact tawrokpa matamda magi wakhal pukning hakchangda phawbado nangonda uthoini. Nupadi anamba thamoi kanba pukning khudum chanba ngamgadabani hainai. Adubu eye contact tawbana magi akhang kanbagi matikto ningkhai halli. Masidi Maana sumaina haibagumbani aina nangbu adu yongna thajai aduna nangna aigi asengba yengba yagani. Masigi se chumi maru oina long term relationship ta eye contact tawbasina pukningi oiba marido amuk hanna chethalli. 4. He is communicating without words. Aroibu oina eye contact tawbasi magi mawong amani nanga paw phawnanaba wahi decision adana. Magi eye contact tuna hairamba yai I love you, I am sorry, natraga I am proud of you. Aikoina khanggadabadi karigumba kanda akhwaidagi kanba mapawdi chinbalna wahi oina phongdokpagi daka oidi haiba.
Aduna mathangdadi nupa amana nangi mitta yengakpa matamda attention piyu. Karino mana nangonda hainingido. Remember, the eyes are the windows to the soul. Mathangda amuk thengnadri fawdi amana amabu connect tawduna michana na lebiyu.